Ngasing maruiba pauda National Food Security Act yauna Center na sponsor tawba scheme sing mai pakna chanhan bangam dabagi matangda Union Minister of State Consumer Affairs Chaudhary Imphal da laktuna mari leinaba Minister amadi official singa kupna khanakre. Election Commission of India ki Election Commissioner A.K. Jyoti na luching mami kangbo ama Imphal da laktuna mikal gi sem sari bathabak thorom sing yengsinkre. Amade October amadagi high security number plate yaudaba government ki gari yauna lanai gari sing pagatuna fine oina lupa lising ani thia lagani hairi. Kurumjari ISTV ki pau miyeng tabiri besumbu taram nukjari hauzik pau santhong pijari. National Food Security Act yauna Center na sponsor tawba scheme sing mai pakna chana hanba ngamdabagi matangda Union Minister of State Consumer Affairs Chaudhary Imphal da laktuna mari leinaba Minister amadi official singa kupna khanakre. Union Minister na ISTV News da India ki awang nongpok state singda thengnariba khudong chataba masung miyam ga hakthengna unaduna mainland India ga chapma nabalamdam ama ohen bhaibase BJP government ki maroiba khongthangni. Hauzik maroina National Food Security Act ki makhada miyam gi tangai fadana apunba misingi chada marifumanga kanaba phanghanba haibe yaure. State government ki report matungina hauzik phawba chada humbudra rom phanghale. Hiramasiga mari lainaba official amade minister singh unatuna kupna khanaduna thamagi manungda marik chumba report ministry da pikhalaknaba khangankre. Report asiga loinana mahaki oiba report amasu pikhatuna ek asi mai pakna chana handuna phangpham thokpa miyoi singda phanghanabagi honagani loinana national highway amasung PSED ga mari lainaba issue singsu yengsile haiki. वो हमारे डिपार्टमेंट से फूड डिपार्टमेंट खाद्य और ये जो आपूर्ति मंत्रालय है उनके अधिकारियों से फूड कॉर्पोरेशन ऑफ इंडिया के अधिकारियों से बात करना और उनकी क्या समस्याएं हैं क्योंकि नेशनल फूड सिक्योरिटी एक्ट लागू हुआ है अप्रैल में यहाँ पे उसके बाद में इनको कोई दिक्कत तो नहीं आ रही है। जितने एलिजिबल पर्सन हैं जिनको कि इसका लाभ मिलना चाहिए उनका सबका चयन हो गया नहीं हो गया, राशन कार्ड बन गए नहीं बने, सारी बातों की जानकारी की और इनकी जो प्रॉब्लम्स है जो इश्यूज आपस में गवर्नमेंट ऑफ इंडिया में इनके कोई इश्यूज पेंडिंग हो या किसी प्रकार उनको तक कोई दिक्कत आ रही हो तो उनको सॉर्ट आउट करने के लिए मौके पे आए थे। Election Commission of India ki Election Commissioner A.K. Jyoti na luchingba mahit kangbu amangase numit nini ki khongchata Imphal da thunglakibaga loinana matang chahi ki angan basarukta pangthokani panariba assembly mikhalgi sem sariba thabak thoram sing yengsinkre. Team asina ngasi political party singi mihut tongam na unaduna mikhal asida makoigi apamba tawhaningba kayagi matangda mot lokre. Makatana hayeng government ki official amade police ki makok thongba officer singa unaduna hauzik phabu ki leiriba phibam gi matangda wari sanagani. Team asigi report commission da thamlaba matung Manipur gi mikhal gi matam lauthokani hairi. Lagriba October tang amadagi high security number plate yaudaba government ki gari yauna lanai gari sing pagatuna fine oina lupa lising ani thia lagani haina motor vehicle department ki inspector T.S. Dinachandrana paumi singda phongdokre. Babu parada leba mahaki office chamber da pangthokiba paugi mifam aduda makna makatana Supreme Court ki ruling amagi matungina helmet yauna high security number plate sizinadaba gari sing penalty oina fine thian gadabani haiba leirabasu lamdamasi ki style thungi phibam yengduna department akanba miteng thamdana lakpani adubo handakti niyom indaba gari sing matik chaba penalty piragani. Handak haukiba nimit kharani sida motor vehicle amadi traffic ki apunba tim amana chathakiba drive singda punna lupa lakh mari lising kuntha manga chamanga fine thian krai. Motor Vehicle Act lising macamapal maripuni pan section kuntha gamapal gi makada high security number plate yaudaba gari macha yauna achauba sing suksoi soidana lupa lising ani fine oina thiangani. Helmet uttaba gari thoba miyoi singna
यामदब सेंफमदा हौजिक हौजिक फाइन थियनबगी थबक चथरी मसिसु लागलिबा अक्टोबर अमदगी अहानबगी ओइना लुपा चामरी फाइन थियनगनी मसी फावबदा मखा ताना नियम ngaktrabadi सेंफम असिदगी हेनगतना लुपा चातुक्तगी चानिपान अमदी लिसिंग फावबा फाइन थियनबगी थबक चथगनी गाड़ी मपू सिंह हौजिक हौजिक हाई सिक्योरिटी नंबर प्लेट अप्लाई तौदुना मखा ताना लौब लाक्त्रिबा मियोय सिंगसु अथुबा मतमदा लाक्पिदुना नंबर प्लेट सिंह असि लौबियो हाइखे दगी अपील तौजनिंगदी हाइबा पेनाल्टी सी ऑफिस न खोंगत पामबगी वा नत्तबा पब्लिक ना मोरेन ग्राउंड दा मोरेन सपोर्ट गवर्नमेंट तौरिसिदा मपुंग फाना इंप्लीमेंट तौबा ngamnanaba पेनाल्टी पैसादु तिंगदनबा तिंगनजनिंग दवा जारे अदुगी पोचिदा कोऑपरेशन पीबीयू लमदमसगी येलोमी सिंह कन्नबा बिल पुथोक्तुना पास तौरका एक ओंदुना चनहनगदबनी हाइना जॉइंट कमिटी ऑन इनर लाइन परमिट सिस्टम जेसी आईएलपीएस नमियाम गलोइना खोंजंग चंगसिलिंगै चैरक्ता बिहार दगी सक्ताक चे यावदबा थबक सुबा मियोय कुनगमंगा मणिपुर दा चंगलकपदगी सिंजमैगी मियाम नंगारांग नुमिदांग सिंजमै पार्किंग दगी फारे मखोय सिंगदु थौबाल दा थबक सुननबा लाकपनी हाइरे नुमिदांग पुंग तरा मखाइरोम ताबा मतमदा चिंगननिंगाय ओइबा मओंगदा गाड़ी अमदा नन मणिपुरी सिंगदु लाकपदा सिंजमै पार्किंग दा लमदमदु की मियाम न खामलगा मसक खंगदोकनबा होटनबदा सक्ताक चे अमता यावरमखिदे हाइरे मखा ताबा थबक थौरम सिंग लोखटनबा मियाम न मखोय कुनगमंगा सिंजमै पुलिस ता सिनखरे Haukiba State Assembly election da Konthosam Kendra da INC ki mirep oikiba Dr. Sapam Ranjan Segmai Kendra da Trinamool ki mirep oikiba H Dinko amade Oinam Kendra ki ex minister L Radhakishore worker singa loina na BJP Manipur Pradesh da changlakpada party president KSS Bhavanandana ayaba pikiba loina na taram no kre makoi changlakpas na party ki mapangan kankhat halagani phongdok na kre President KSS Bhavanandana Congress Party asi expiry oiraba hidak kumbani haibaga loinana lagriba election da BJP na mai paktuna government sembangam lagani phongthoki ayamna he kaise Congress asi expiry oiraba hidak kumbani aduna hidak expiry oiraba hidak sum chaabadagi ngasi Manipur da leiba laina natra India da leiba laina asi na ba banam ngamdre expiry oiraba hidak charani अनाबनी फबरी लायरना लेबाग से सुमसी वरी बसनी अबेना सुमचु हेना मोचलेइबा करप्शन हेंगलेइबा नेपोटिज्म हेंगलेइबा मया मसे ngसाई चाना दबा एक्सपायरी और हिदा चार होई अदुना ngasi बीजेपी की सरकार ने पारिबा स्टेट एमसी यंगियो अखोई की सरकार पारिबा से चाहिए हो में नेपाल सरकार की यंगियो से यनी है नेपाल सरकार यंगियो लोइनमक अखोई अब फसबा गवर्नेंस में पीदना हजे तम तांगले सरकार नाते जनता पार्टी द सिंधुना ngarang nomagi oiba board conference ama andro kendra ki manung chanba polling station 7/40 ki oina nongpo kaithil manbi community hall da pangthokre thoramadu da andro mandal BJP ki president Subol Singh BJP da candidate oigani haiba Dr. Nimai Chan Luang yauna tongan bamioi kayana sargyakhe Dr. Nimai Chan Luang na kendra sida lambi thong thaknana ba ising mai amade analayang ki thabak thoram kaya ningba kainingai oiba phibam da leire केंद्र से द कैंडिडेट ओरिबसी मियाम की चौखट थोरांग की दबक थबक पैकट नबनी हाइके Dingku Road ki mataida pofam phambi singdagi chahi gi oina lupa lising ani Nagaram Women's Society na tax lore haina Kuman Lampak Ima Kaithel gi secretary TS Sorojini na phongdok ki bawa pamadu aran bani haina Nagaram Women's Society gi president L K Friend Home na ISTV news ta phongdok ri mahang makatan hai ki bada society asina laikai gi club ka khusham naduna tha khuding ki ani shuba thang janumita lamtu sengdok pagi thabak tawduna lakli Popam Pambi Singh Hundok Lamba Pataudi Singh Hondokinaba Tha Amada Popam Pambi Singh Dagi Lupa Kun Kainaraga Gari Nekpani Jahigi Oina Lupali Singh Ani Laukibadi Late Popam Pamli Bamapamasi Gram Panchayat Ki Makadale Bamapamni Makatana Miam the Lan Uhangada Batabak Tobiganu Haiki
garbage dispose taunanabagi amot akai hondoknabagi damakta aikhoina adugi mateng oina su sijinabane aduga aikhoina tha khudingi amot akai si sengdokpa sumaina sengdokpane second Saturday June July August September 4 months se akhoi youth ka loina na social service tawe refreshment su tawe paisa du asida khaiba sina akhoi loi ma kona banate adugi mateng oina kun bio haina khaibane aduda akhoi bu sorojini sina 리싱 아니 카에 해나 란 하이버시 좀데 마기시 아란바네 좀더바네 하이나 생독 비분이네 리싱아니 따라가마리다 파르리멘트 파스 तौख्रबा स्ट्रीट वेंडर एक्ट मणिपुर गवर्नमेंट चनहनबा ngamdribasi taraina lawroidabani haina I2K जनरल सेक्रेटरी एल सोटिन कुमार ना फोंदोखरे नेशनल हॉकर्स फेडरेशन मणिपुर ना सिंधुना इम्फाल की जियाम हॉल दा पांगथोखिबा स्टेट लेवल स्ट्रीट वेंडर सिंगी कन्वेंशन दा वाफमसी फोंदोखिबनी थौरम अदुदा नेशनल हॉकर्स फेडरेशन के जनरल सेक्रेटरी शक्तिमान बोस सेक्रेटरी अनीता दास ऑल मणिपुर नुपी मरुप की प्रेसिडेंट एंड सखी मणिपुर कैथल नुपी मरुप की जनरल सेक्रेटरी एल मेमसु सरुयाखे स्ट्रीट वेंडर सिंगी लुचिंबी KSH तमाना मणिपुर की स्ट्रीट वेंडर सिंगी फिबम असी येंगबदा असुकी मतिक नुंगाइतब फिबम अमदा लेरे गवर्नमेंट ngasi फावबा थबक अमत लौखतन थंबिरे स्ट्रीट वेंडर सिंगदा ओट पल्ले पगलोइनाना स्ट्रीट वेंडर सिंगी एक्ट अथुबा मतमदा चनहनगदबनी हाइखे नेशनल सेक्रेटरी अनीता दास ना इंडिया की मसिंग यामलबा स्ट्रीट वेंडर सिंग याइफथौरान कया गवर्नमेंट नमसिंदुना थमले फेडरेशन ना तक्सिलिबा सिंगी मनुंगदा मखोई की चपचाबा पोफम अथुबा मतमदा पीबा अनालायंग लेमना फंगनबा मजा सिंग लेमना लारिक तमलु हाइब सिंग डिमांड तौदुना लाकली हाइखे एल सोटिन कुमार ना पार्लियामेंट ना पास तौखबा एक अमबु स्टेट गवर्नमेंट ना चनहंदना थंबसे स्ट्रीट वेंडर सिंगबु मिनुंगसि लेतना थंबने सेंजाव पाइबा सिंगी दमा गवर्नमेंट असिना मियंग चंगदुना लेरे स्ट्रीट वेंडर सिंगना तोखाई ताबगी वखल थादोकनादुना अपुनबा लंबी अमदा चंगसिलबा मतमदता डिमांड फंगनी हाइके अखोई स्ट्रीट वेंडर सिंगी दम पास होगिबा अदुबा आए चंदरो हाइदना यांग यांग ससरत्रिबसे कोइरेना सोलिसिंग अनी ग तरा ग मरी मदद भारत की पार्लियामेंट पास तौरबनी अदु बताने कोइ पनबगी संगे खुदत पीबी यारबनत्रा कोर्ट की बॉडी में सित्री देखो इसने सरकार मरम दी कोई खंडे वेंडर के नमक अदर कोई की खुदों साब में यार में सोई देना वदु पर तो पैसे बता रहे बनी आई कोई यू वाटर रोय आई कोई आई लो के चिप पगनी अदर ने मखन क्या क्या ना ले खुदों साब पगनी मखन क्या की इजाज में ले सुन लोगी अदर थबक में आप पैसा लानी अदर वो हाई में आप से मशी पावदत करी वो मखन मगी चपचाबा थबक मदद होतरी इंटरनेशनल बॉर्डर टाउन अमा ओरिबा मोरेगी लंबी की मताइदे यूनिवर्स स्ट्रीट लैम्पसिंग असिगी मनुंगदा पावर हाउस ऑफिस तगी हौरगा पोस्ट मंगा तरु खक मई nganba natana अतई अतोपा स्ट्रीट लैम्पसिंग दी चही कया मई nganदन लेरकले मरी लेनबा डिपार्टमेंट ना नोंगमता फावबा यंगसिन बिद्री हाइरे युमथंगनबा म्यांमार की टाउन मनुंगदे हाइनिंगा लेतना मफम कयादा मई ngalhanbagi tabak chatare तमु टाउन मनुंगदा ngalliba मई असि मणिपुर लोमदगी पीखिबा मई ननी हाइरे मोरे टाउन दा लेरिबा मियाम की अवाबा खुदोंग चातबस येंगलगा मई ngamdriba स्ट्रीट लैम्पसिंग असिसु अथुबा मतमदा सेमजिन बिनाबा मरी लेनबा सिंगी पुंगनिंग चिंगसलकली मणिपुर यूनिवर्सिटी ऑफ कल्चर की अहम सेशन ngasiदगे वाइस चांसलर प्रोफेसर नाउरेम खगेंद्रना गवर्नमेंट डांस एंड म्यूजिक कॉलेज कैंपस ता हौदोखरे थौरमदिदा आर्ट एंड कल्चर की कमिश्नर राधा कुमार IPR की डायरेक्टर मेघचंद्र कोंगबम आर्ट एंड कल्चर की डायरेक्टर के सुशीला यावखे कमिश्नर के राधा कुमार ना ngasiदगी सेशन हौरबा यूनिवर्सिटी असिना अखोगी नाट अमसुंग चटनबीबु योखतुना मालेमदा हेना खंगनबा ngamlagani यूनिवर्सिटी असिगी फैकल्टी मेंबर सिंगना थवाई हक्चांग यावना थबक तौबिनाबा अपील तौखे वाइस चांसलर प्रोफेसर नाउरेम खगेंद्रना ngasiदगी चही कुल्लोंगी ममांगदगी नाटक्योबा यूनिवर्सिटी अमा हांगनबा खोनरकिबदो ngasiदी माय पाकले यूनिवर्सिटी असिगी खुथांगदा अखोगी नाटपु मालेमगी थाक्ता पुखतुना हेना मपुंग फानबा ngamlagani हाइखे मणिपुर के कल्चर से यामना नाटली कल्चर हेरिटेज यामना अतिशाना दही हाइबसी हमें जैसे जयामा सादर हुए कि आज नाइट टेन कोई हो तार लगाई
तेरा लुक्राम लेरक्तगी सापम मधुचंद्रना साइकल हुरानब होनरंबदगी मियामना तानदुना फुकीबनी हाइना लांजिंग अचौबा मयाय लेकाइदगी साइरेम सखीना फोंदोरकली ngasi langjing achouba mamang lekai community hall da pangthokiba paugi mifam amada haukiba tang taraga taret ki numidang pung ani makhairom taba matamda yunggi mangolda makol amatai haiduna thongnau hangdoklaga yengbada nupa ama mangol da thamba cycle so phakai naba honaramba ubadagi mahaki mapurobana tanaki huran bachanglakle haina lauba lekai na tabadagi nupa aduna nungna thomlamlaga cycle tonglaga chenki मियाम न महापुत तानबदगी पाखतुना साइकिल तुसिनकी ममांग थागी कुंदसु युमदा चंगलकलगा हुरानब होनरंबगी थौदोक लैखी मरमदुना महाक मरा लैते हाइबा याबा ngamloi अमरोमदा थौदोदुग मरी लेना फाजिनखिबा मियोय अनि मरा लैते अथुबा मतमदा थादोकदबनी हाइरि nung ama pairaga akoi nupa ji da thai akoi nupa je makul oina je soi aduga ma jina cycle je yam kanna thauba si dei da cycle je phere phere hairaga sorok nala si dei da ma maton da uppaga tabani puram ba changi ha ba da hoi lekai sina khara phugre phuba budi ado akoi da mana muina apuna king chappa mi bu phui haidana akoi da hai bi rei Medical Directorate na A&M Female Head Worker Lounana Bahayeng Pangtukadaba interview gi list thokpada eligible oiba candidate mayam ama yaudabadagi admit card phangdrai amaromda eligible oiba candidate singda admit card piba yaure haina candidate singna ngasi lamphel ta leba directorate ta irang hokre candidate singna phongdorokpada pham singasi लौननबगी फॉर्म लौरबा मतुंगदा थासिगी तरागा निथोइदगी तरागा तरेट फाउबा स्क्रीनिंग चथखे ngarang interview gi list thokringeदा eligible oidaba candidate yauna lona admit card piramkhe ngapigani lona admit card piramkhe ngasi ayuktagi admit card loba lakpada list thoktabagi mathakta mari leinaba official amata unaba phangkhide nungthil pung amarom tabada list thoraki adubu interview yawpa yagani khangalaki ba candidate mayam ama list ta yawramdabani maramaduna thogliba list asi chatnaba yaroi form pisin kiba candidate khudimak interview yawpa yahalu madu tawdriba phawba interview pangthokpiganu hari additional director samsundar du ai isamaksi directly yenghalle aduda mana yare hare mana su sumaina su hare telephone kogi document sudaba singje mark sudaba singje mayumda amagi telephone number yawba singduda phone tawrakani nangi tawraktamnina tawraktab singdudi loi yarabani hana su haire ma masamana haire ko aduduga adu hujina mo list da aina ngasi mk lawba lakpa kan sidadi mayam puna masi loi laine adu list yawdena mk pidreba adu ai haijeningi na mayam puna makki oinadi haijeningi sina mi puna mak candidate khuding ma khanba khanda ba haibududi ai gi laibak ne aduduna apply tawbo ya hadbiu imika issue tawbiu sine ina haijeningi na Manipur Press Club ta pangthokpa paugi mifam amadasu candidate amana hayeng dangairaba interview asida makhoigi serial number yawramdabasi matau karamta yawdabanu haibadu yengsinbiu amade makhoibu interview yahunbiu haike rejection ino haibadu thepiramo bosegla adu su thepi basu kayemta kaino to bonate hayeng date 21 dagi interview ne ba famdori se akoidi yam kaino tongna laksabane aduga kai haidono khangni yam na mo marin tade aduga akoina mi imta unazage habasu interview su tawri tanzadu da kaino to bani na sangbasu yadre adu akoi kanadano wakalu do seba Wangjing tentha kendri manung chana langathel khul phautuna chelaga lokshi patta tariba langathel turel gi imai hengalapana turel asigi torban kaiba horakle akaiba torban mafam phawba changsinaba lambi leitabadagi khunja sing mipainare haukiba ahingda warak konjil mapada torban kaiba horakhe madudagi patharakpa isingna papal lokol amadi sana lokol amade warak konjil gi mafam sing thumjinba horakle akaiba torban mafam asi yauna chatnaba lambi ase slopeland public school khongjonggi chauraba campus lekhibana mamangda turel gi nak yatta leiramba lambi adu leikhidre ngasi miyamna JCB puduna changsinaba khonabada lambi leitabana ising pathariba mafam adu semjinba ngamdana leiri masina nakna leiriba lawpari chahumlom siradra haina mi paiba pokle mari leinaba department na hiramasida miyang changbi bagaloinana tangai phadana lambi amadi lehanbina ba khunja amana pungning chingslakpi 이 또렌스나 핵전 저거 마탐다 또렌 이싱 파토보기 마땅 라탄 여기 월 권이 시 로 버리 짜모 해나
ꯁꯤ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯣꯏ ꯃꯥꯡꯗꯣꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯊꯕꯁꯨ ꯍꯧꯔꯦ ꯑꯗ ꯁꯤ ꯄꯥꯊꯔꯦꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯟꯁ ꯇꯧꯔꯀꯥꯟꯗ ꯂꯝꯕꯤꯁꯤ ꯂꯩꯇ꯭ꯔꯦ ꯂꯝꯕꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯤ ꯃꯔꯤ ꯂꯩꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯐꯦꯠꯇ ꯌꯦꯡꯁꯤꯟꯕꯤꯌꯨ Irabot Celebration Committee Manipur na sinduna chalaw lamlagi Irabot Pakta humpuga nipan suba Manipur gi apun bagi saktam kan kibanumit hayeng September gi tangkun ga matroida pangthok na ba Irabot Celebration Committee na sem sakre pangthok ka dawri ba thawra masibu yaw na bagi damak lakadawri ba miyamda loop amatana ayat apan pibida na ba Irabot Celebration Committee Manipur gi maiki dagi apil torkli hoji bawgi marathana tembre amatang laminasi Nakliba September ki tang kun gani thoi sagol se namit numirang wairam pung taruk tabada sandok chagadaba Hello Doctor gi thawamda Dr. Palin Khundong Bam Plastic Surgeon na guest doctor oibigani adom na call to pirakadaba khoi phone number bi 24423336 Pain relief ointment. Khwang naba, ok sikpa, tang sikpa, phu naba ni singbada sinaba yarba, lipsam klubna puthok saba Oza. Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkhat chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sengbat sagat pa khudingmak aikhoi gi marup Irudio Coaching Institute behind Bego Hotel Kangabom Laikai Machin. Admission open CBSE SA2 class 9 and 10 start from 6 October. Revision course come mock test CBSE class 12 science start from 6 October. Changi labor solak padagi producing attaba hakcham choktarba tumba chaba yaraktaba khong hama nungayaktaba singidabak amatta ngaraba upaidi jolib syrup amasu jolib capsule wo changne sinabiyo break matungda amukan nataram nokjeri makhata papauda Manipur na pre-merger political status ta hanjinbang ngamlaba matamdata Manipur na hakthengnari pawathok sing asigi warisin purukpa ngamgani haibasida state level open debating competition ma Manipur Press Club ta pangthokre sarkar na sinduna pangthokhiba changdamnaba adugi speaker Manipur University ki deputy registrar oiramba kulabiduna oiduna opposition bench ta mioi mapan treasury bench ta mioi taraga mapal na athoi hen tanakhi Changdam Nabatuda LMS Law College ki Leishang Them Luching Bi Chanuna Hanba Ruda Academy ki Asem Sajunana Anishuba Masung DM College Arts ki Mahiroi Anamika Hairang Khongjanna Ahum Subatakre Makomatang Tarba Singda Stel ki Mana Pikre Lions Club of Imphal East na Lions Continual Service ki Manungchana Raja Dumra Singh Women's Home the Ladiba Ahal Singh Chagle nama pijabaga loinana kambal yenthokre Home asi Vice President Ebina Sakina Home asi da changja phom lawtuna leiba nupi singidama Lions Club na mateng pangbirakpagidama thagatpa phongdorki Mamang chaigi October 17 ukhul gi kamjongda umorok lawba chakhibadagi mafam khangdana leiba hizam irabantagi matangda miyamgi mifam ama purai romba community hall androda pangthoktuna JSC ama semkre Jahi mapharba phawba thawdosigi langla langjil puthokpa ngamdana leibasida hena kanba khongjang changsnana bawarep lawkhre Handak Khuyathong Pukri Achobada Sina Pangkiba Singjamedagi Mutum Yaifaba Mishigi Matangda Semkiba Jayasina Mihat Putoktuna Aingi Oiba Chairak Pio Haiduna Talakiba Diman Ngasi Nungthil Pung Amada Loishin Kibaka Loinana Miyamna Thoraktuna Singjamegi Akoiba Lambi Sing Thingbagi Tabak Chatakre Khongjang Manungda Singjamegi Akoibata Leba Kaithel Yauna Dukan Sing Thonglo Nakhe Lambi da Lakpa Gari Kaya Chathok Tasin Tawbada Athingba Pikhe Police na pamdaba thogdok thokdana bagidamak akanba section tharang sulokhatke laikhidraba mutum yaifabagi mishi asigi matangda sarkarna athuba matamda mihatpa puthokkani haina thajaba pikrabasu yanakiba matam phawbada mihatpa puthoroktabadagi ngasigi khongjang asi chathabani haina misi asigi matangda semkiba JSC ko convener Johnson Mangang Chana ISTV news ta phongtorki
पॉजिटिव रेस्पॉन्स है मियाद पर मेन एक्यूज फारे है चिंब है मखा ताना अखोई खोंजंग असी संजनगनी अखोइना पामिसी मेन एक्यूज फाबा अमदी मियाम खंगना माकु चराक पीबा माना करी मरंगी दमुता याफबा हाइबा अंगांग से हालिबनो हाइबदु लंगा लंगिंदु पुथोकिबा असि खक्तनी ngasi मणिपुर लोचंबु ngakliba सरकार सिंगनासु प्रजा की अपाम इहुल खंगना अखोई क्राइम अमगी मथक्ता क्राइम अम नमजन बिदना अचुंबा वायल अदो तौबिगनी हाइबगी आसादो थमजबगा लोइना ngasi अखोई बनसी चथजबनी खाबई सोय एरिया दा एबी केबल तिंगदब मरमना थासी कुनगनी थोय अमसुंग कुनहोमदोगे अयुक पुंग मापलदगे नुंगथिल की पुंग मंगा फाबा 11 केवी कंगला C5 फीडर मई मुतकनी हाइरे मसने मरम ओरगा सजीवा सेंट्रल जैन सवेल एमआर खाबई सोय अंगोम लेकाई कंगला संगोम संगना चिंगबा मफमदा मई फंगलोय हाइरे Schedule tribe Mahiroi Singi Pitokana Labour Scholarship Thasi Kungani Toy Fabgi Manunga Pitok Travade, Matangi Numitaki Ka Manipur College Kakchingi class boycott Torgani Haina, MSU Kakching branch Amasung College 6 students Vienna Fongorkli. Haukibatang Taraganipal da Lilong Hair Secondary Madrasa Tambi Mahiroi Amabo Arapati Lamkaida Nupi Obiki Ikai Kundaba Mangan Punsi Pauba Manganana Pokonaramba Todok Yaning the Pongtok Tunangase Arapati Maning Lekai Damiam Nawakan Mipam Chatakre Mipam Maduna Mara Ledaba Mioi Cherakiba Arapati Lamkaida Police Outpost Amahangdokpa Amade Nupi Macha to Damatik Chapa Compensation Piba Haina Warep Lokre Warep Singasi Thasi Kungamari Fawi Manung the Tabak on Tok Trabade Makal Makake Kayagi Kungjang Sangani Haide Thodok Adubu Yaning the Fongdok Tuna Nupi Machaduna Tamliba School Gi Mahiroi Singna Lilong Police Station the Thomjin Kre Hade Thodok Siga Mari Lenana Semkiba JC ki Chairman Y Rita Laimana Tongan Baprukiana Kundariba Arapati area da Asigumba Matong Tabamio Singna Chatarakli Batonga say Matung Damona Tok the Nabapum the Magna Konamina Si Haki Maitai Amadi Maitai Panghal Kanagi Masa Masuno अखोई मियोई बजाती अमखकनी अखोई होजे मियोई बा अमो ओइनन हिंसी छागे लपसा सत तुमसे अखोई इकाई हाइबगी फीसे पनी सिंगनी हाइबगी अखोई साक जाबनी अदुगुंबा कया अदु पाउथोकले हाइरगा तुम ओइनरने हाइरगा छागे लपसा सलपा मियोई सिंग असिबो अखोइना ngasiगी तिंगदिरिबा प्रजामियागी मफमदा हंगलिंगे अदुगुंबा छागे लपसा सलबा मियोई सिंग असिबो ngasi अखोई खुनाय असिबि मियामना Amaramda Thodosi the Chenariba MD Farouk Apokwa Nasir Ali Lilong Police na numit aduda Faragangarang Taubalgi CJM Court Putok Labamatung Numit Mangani Police Custody the Remand Lokre Hari Jurachan Burgi Tuibongale ba Kamdo Vang Symmetry Mayada Sakangdaba Singna Mui Ama Hatlamle Lake Dabamui Adudi Michael Hankulan Mate Apokpa Tenlan Mate Kawe Jurachanpur ki S Khanan Bang Dagine Maki Masada Thang Nalen Baki Dakfam Lay Ngasi Ayuk Pung Tarit Lom Tapa Matamda Mioyadu Siraga Leramba Miam na Thing Rakibani Kanana Karikidamaka Mahako Halam Libano Haibat Jab Jabakang Bangamdre Police na Thodosi Matang the case na Malokat Kray Chadkibatang Taraganipal the State Medical Cell Bharatiya Janata Party Manipur Pradesh na Sindhuna Lamsang Community Hall da Nomagi Oda Free Medical Camp ama Pangthoki Haikibadu Iroi Shemba Community Hall Haigadabani Hari Manipur Hindi Parishad Impal na Sindhuna Chatharkiba Hindi Chayol Thoram ngase Manipur Hindi Parishad ki Hall da Loshin Kray Thoram asida Parishad ki President Dr. Takelambam Kunjikishore Vice President Ramnath Prasasu Sargyake Manipur Sarkar ki Social Welfare Department na paikatpa All Age Pension Scheme ki Makada Thawal Municipal Council Ward number 13 gi manungda leiba ahal oiraba mioi humudra ga mathoida councillor Sanasam Ibotombina Department na siki khutangda chahi ama pension ki senfam lupa lising amaga chamri khusnakre Thawamatuda councillor Hizam Jamuna Hana Manipur Sarkar ki Education Director oiramba AK Kesho amade SCE RTG Didi Oramba RK Sanahal Su Sargyake Hauzik Sanabagi Pawmuk Lobijasi Ngasi Sanabagi Pawda
Bhutan da pangthokpa Yankai Suba Asian Bodybuilding Championship da bronze medal phanglak TS Laimachanu amade silver medal phanglak laba Ningthosam Suraj Buharau Tayam Opgaloinana Jesus Degi Thoram Kwakatel Thongauzam Lekai Deleba School of Bodybuilders and Fitness Gym da pangthokrai Fitness Gym Asina Sinduna pangthokiba Thormatuda Stern Iron Gym gi founder P Robindro KBB Gym gi coach S Joy Prabhavati Fitness Gym gi coach S Premnath School of Bodybuilder and Fitness Gym gi Managing Director T.S. Rajiv, Chief Coach K. Premjit Amade LP Gym gi Coach Athemna Maruba Mirsing Oina Sagyaki. Thauramatu da Yankai Suba Asian Bodybuilding Championship da bronze medal Lorak Laba T.S. Laimachanu Amade silver medal Lorak Laba Ningthokjam Suraj da Achamba Kudol Potpitune Kai Kumnaba Utke. Fitness Gym Asige Coach Singnasu Dasu Kudol Potpike. KBB Gym gi coach S Joyna Oza Singna Pambadi Sanaroi Singna Makoibu Ikai Kumnaba Utpaduni Oza Singna Su Tamoi Singna Kathokpaga Loinana Mairoi Singbu Takpi Tambirabadi Soidana Mai Pakani Haiki Prabhavati College Meng Imphal na Yumbu Oidina College Asige Indoor Stadium da Chatarkiba Manipur University Inter-College Volleyball Men and Women Tournament ke Nupa Gida Mayalambi College na Nupi Gida Thambalmari College na winner oikrai. Ngasi sana ki Nupa ki final da Mayalambi College team na Manipur University bu maiti pike. Nupi ki final da Thambalmari College na Liberal College bu maiti piduna winner oikibani. Thasi ki tang punga manga dagi mathang thagi October 10 fawba New Delhi da pangthokadoriba chahi 13 makhagi nupi machagi Yankai Gatari Suba Subato Cup International Football Tournament ta saruk yarugadaba Manipur team gi sanaroi tarakataru amade official ani New Delhi gi damak nase Kuman Lampak Sports Complex ta leiba District Youth Affairs and Sports ke office tagi Joint Director KS Pramodana lamthakrai Imphal West ke Physical Education Teacher W Kamlini amade Thobal gi N Vijay Kumar na Manipur team gi manager oi amade coach ne District Football Association Thobal na Sinduna Charangpat Ground da Chathariba Second Division Football Tournament ki ngasi sana ki ahanba match ta SOUYA na Sushalbo goal ani amada maithil pike ani suba match ki sana ki bada DUC na SYDA bu goal ani shinoda made ahum suba match ki sana ki bada DLC na TKW bu goal amasinoda maithil pikrai Kongbal Ashram Lekai Ima Angobi Community Kangsang da Chathariba Anishuba W Gulapi Singh N Shamadevi Ningsing Kang Tournament King Asisanakiba Matsta CRC Kunrakpamna Salung Pam Kankutpo Panjal Marifu Kunthagani Thoi the Thoi Krai All Manipur Bodybuilding and Fitness Association Gilamjing Makada Imphal West District Bodybuilding and Fitness Association Sinduna Taragamari Suba Mr. Imphal West Contest October Kungohumdoida Kodom Pokpi Community Hall the Pangthok Lagani Senior Junior Master Made Women Fitness Category Marida Contest Asi Pangthokani Thom Thajin Bagi Roiba Matam October Kun Papa Oigani Hari Science Center Guwahati da September Kungani Pandagi Kungamapal Fauba Journal Regional Trial Selection da Saruk Yarunaba Youth Boxer Singi Trial Ama September Kunga Humdogi Ayupung Tapa Matamda Sai SAG Kumanda Pakta Pangtokani State Level Championship ta Lisingani Taramanga Tarataruki State Level ki Championship ta Ahanba Masung Anishuba Tarakraba Lisingam Chamapal Marifuga Nepal gi January deke Lisingam Chamapal Marifudra Mapan gi December Kunthamathoi Phabugi Manungda Pokpa Boxer Singna Trial Asida Sarugyabayagani Hari Athletic Association of Manipur na Sinduna Kunthaga Taruk Suba State Level as Group Athletic Championship October 13 tagi 14 fauba Kuman Lampak Match Stadium da Pangthok Lagani Saruk Yaningba Singna October 10 faubugi manungda association da ming pikalagnaba khanghali Jiribam Higher Secondary Playground da Chathariba Taruk Suba P Tilotama Memorial 3rd Division Football League Tournament ki ngasi stanakiba ahanba match ta RYC na Sikh Vasti YC bu goal manga amada Anishuma Mesta Cookie SC amadi LLFC goal ahum chanaduna draw chakre hayang KMYC amasung Railway CC ga sanagani
Turning Development Club Mayang Langjing na sinduna chathariba ahumlak suba under 14 7-side football tournament king asi sanakhiba ahanba quarter final match ta KYF team A amasung Soyo Sanjenbam goal amamam chanaduna draw chakrai ani suba quarter final da LCFC lemekhongna KYGO sekmaibu goal ani shoda thoikrai hayengdagi semi final match sanaba horgani anba semi final oina Mangal FC amasung KYFA team A sanargani Thasi ki taraga tarukta ki taraga Nepal phaba Guwahati da pangthokiba marirak suba Open National Martial Arts Games ta Manipur ge Jekundo team na gold kunga Nepal silver mari bronze ani lauduna team champion waraklai Hauzi sanabagi makata ba pau boya ning thousand dagi muklawisi Ngasigi sanabagi makata ba pau da football DM Rao Awang Sengmaina point Tarataruk Pangduna Taratari Suba S. Birendra Singh Memorial Super Division Football League ki champion oikre. Impal West District Football Association Sinduna SKYC Ground Awang Sengmaida Mamang Thagi Tang Tara Nitoidagi Team Nepal na Saruk Yaduna Sathariba Taratari Suba S. Birendra Singh Memorial Super Division Football League ngasi loisin kre. Ngasi sanakiba ahanba mesta SKYC Awang Sengmaina DM Rao Awang Sengmaibu gol ahum anida maitiba pikre SKYC Awang Sengmaigi mai pakpagi gol singadu NG Bisorjit amadi TS Bino na match ki kurumdoi suba amadi nipu suba minita gol amamam chanki atopa gol aduna DM Rao Awang Sengmaigi ngairang pomna match ki kurmanga suba minita aun gol no ina chanduna match asi mai pakhibani maiti orba DM Rao Awang Sengmaigi gol ani aduna khangatarna match ki yangkhaini toi suba amadi humphuni toi suba minita chanki match asida SKYC Awang Sengmaigi sanroi TS Binota Center referee na unsporting behavior ki namak yellow card utki League asigi anisuba match ki sanakibada Sikal Lilong Sajingna Manipur Police Sports Club pu goal ani amada maitiba pikre Sikal Lilong Sajingi mai pakpagi goal ani du KS Herojit amadi El Kanhayana match ki nipu taruk suba amadi yangkhai mapal suba minita sanduna match asi mai pakhi maiti kiba Manipur Police Sports Club ki amatangarba goal adu Khem Bahadur na match ki humanga suba minita sankhibani match asidasu Sikal Lilong Sajingi sanaroi TS Arunda Center referee na unsporting behavior gi damak yellow card utki Amaromda Association asina sinduna ground asida chathariba Women's Football League ki hayeng Kripsa Naurem Thong amadi Manipur Police Sports Club ka sanagani Bisnupur Football YSWA Ulauna point mapal phangduna taruk suba dangmai majabi kabui Memorial Super Division Football League ki champion oikre District Sports Association Bisnupur na sinduna mini stadium Bisnupur da mamang thagi tang tara taruk tigi team tare na saruk yaduna chatharakiba taruk suba dangmai majabi kabui Memorial Super Division Football League ngasi loisin kre satharakiba league asigi ngasi aroiba nimit ki sanakiba match ta FC Moirang na Amopha Moirang bu goal ani amada maitiba pikre FC Moirangi mai pakpagi goal ani du Deepak amadi Sebastian na match ki tara suba amadi marphu mathoi suba minita chanduna match asi mai pakhibani maiti orba Amopha Moirangi amatangarba goal adu Bijoy na match ki nipu mari suba minita sankhibani match asida Amopha Moirangi sanaroi Gonin amadi Roman da center referee na unsporting behavior gi damak yellow card utki Singjamai Kang Manipur gi nat ki oiba masana ama oiriba Kang Manipur gi mangki danaba amadi masana si hena sakol hanabagi pandamda Singjamai Kang khutna sinduna Singjamai Kang sang namarapa mandop kam community hall singa mathakta tha sigi tang tarani thoidagi kangkhut tarani thoina group mari thongna khaidokuna chathariba sahi asigi manga suba mangcha tabam iboyama amadi puinawati Memorial League kam knockout kendra wise kang tournament ki ngasi sanakhiba match ta Wangoi Kendra Kangkhutna Kaisamthong Kendra Kangkhutpu Panjil Taramapal Taramathoi kaptuna maithiba pikre hayeng Thongju Kendra Kangkhut amadi Oinam Kendra Kangkhut ka sanagani Thakachiri boyai haujulo silakpada ainga sagi paw muklobisi ngasi nomagi aing asagi pawda
ICAR Lampel Patagi Pangba Paugi Matung Ina Ngasigi Kwaidagi Sakiba degree Celsius Kuntaret Dasmik Nipal Kwaidagi Ingba degree Celsius Kunmatoi Dasmik Manga Nushita Yauba Ising Manil Gisang Ayukta Sada Sama Nuktilda Sada Humputra Manga Oiki Ngasigi nong sukibagi sang 8.0 millimeter ni. Ngasigi maroy pau amuka na pizari. National Food Security Act yauna center na sponsor to scheme sing mai pagna chanan bangam dabagi matangda Union Minister of Trade Consumer Affairs Chaudhary Imphal da laktuna mari leina ba minister amadi official singa kumna khanakre. Election Commission of India की Chief Election Commissioner A.K. Jyotina Luching Mamit Kangwa में इम्फाल द लाक्तुना मिखल की सेम सारी बतवक थोरम सिंह एक्सप्रे अमदे अक्टूबर अमदगी हाई सिक्योरिटी नंबर प्लेट याव तब गवर्नमेंट की गाड़ी यावना लनाई गाड़ी सिंह फगतुना फाइन ओइना लुपा लिसिंग अनि थिया लगनी हारी नसी गोइना दे ISTV ने पिजमा पाउ मतांग पलो जरे मेंग ताबी बसिंगो अमुका ना खोलम जरे